अहानबदा कुकी जो MLA सिंगना तालिबा तोखाइबा लेंगाक ngasi फावबा लेंगा सिना पिखिबा लेति अथुबदा इरांग सि लुसिननबा होटनरी हाइना कक्सिंग असेंबली कॉन्स्टिट्यूएंसी की MLA मयांगलंबम रमेश होना फोंदोखरे अमरमदना सासिनबा डॉक्यूमेंट सिजिनरगा मसाना मसाबु मथंग सहीदा पांगथोकदबा HSLC एग्जाम की क्वेश्चन सेटरनी हाइना सक्ताक्तुना महिरोई सिंगदगी सेल लौखनाबा होनरबा मियोयमा महिरोई लुप देशामना फारबा मतुंग पुलिस द सिन्नखरे हाइरि मणिपुर टॉप चैनल की माइकैदगी मरुएबी ई पाउसिंग म्यामना थमजगी हानबदा कांगला पाउ की एडिटोरियल लकुसरगा इरांग लैतबा मफमसिंग द सेंट्रल फोर्सिंग थमजिनबा इंडिया गवर्नमेंट मणिपुर थोकलिपि इरांग असिगा मरी लेनना सेंट्रल फोर्सिंग मसिंग खंगदना थाजिलखिबसिंग सिंगा तमियागी तोवान तोवान मफमदा थंबदगी हेंदोक्तुना स्कूल कॉलेज इंस्टीट्यूशन यावना लैकाई कम्युनिटी हॉल सिंगदा थमना बोहनाबमदि थमजिनबगी थबकसिंग चथरगलिबसिना मियामदा साउना मी पाइबा पोहली सिक्योरिटी फोर्सिंग माइरोइसिंग सिंग थंबा तारबदि थोनिंगदबा थौदो वाथोकसिंग थोरकपगे लोइदना माइरोइसिंग मै मसिंग साउना अकाइबा पिरकनी लोइदना मियाम मरक सिक्योरिटी फोर्सिंग कैम्पसिंग हांगदोकपदगी थोनिंगदबा पामदबा थौदोकसिंग थोलकलबदि मदुगी टैक्सक लैंगागी मथक तारकनी अपुनबगी ngमखै अमदि म्यामगी पुनसि अमसुम लनथुम ngak सियननबा लैबा खुलाई पाइबा सिक्योरिटी फोर्सिंग मिलिटरी अमसुम पैरामिलिटरी सिंगना म्याम तिनबा खुलक लेरक्ता थम्बगी मोड मखोई गोयबा तोंगानबा आउटपोस्ट कैम्प बेरेक्ना सिंगबसिंग हांगदोक्तुना थमनबा लेंगाना होनाफम थुई इरांग असिगा मरी लेनना थाजिलखिबा सिक्योरिटी पर्सनल सिंगी लेफम लेतबदगी माइरोइ संगमदि खुलक लेरक्ता थमनबगी थरंग लेंगाना लखलकलिबसि अमुग हना खंथदुना मियाम मरक्ता थंबगी लैंगाकी फिरेप लेरबदि मदु लेंगाना मियामगी इंटरेस्टता फिरेप अदु हांदोकपुसुमी तंपाकी तुआन तुआन मफमसिंगदा सेंट्रल फोर्सिंग कैम नत्रगना पोस्टिंग हांगदोकनबा थौरांग लखलकबगी मायोक्ता मफम मफम अदुगी मियामना सिक्योरिटी फोर्स थंबा यारोय हाइबगी वाथोक लेरकलिबसिगी मरम कारिगिनो हाइबदु नैनफम थुई मसिगी मरुओइबा मरमदि सेंट्रल फोर्सिंग हौजिक थोकलिबा वाथोक असिगी मतंगदा पारम सुमना योंगलै मेरै नाइदना मथौ तौदबा अमदि नकल नामतिगोयबा थावोंसिंग चथबदगिनी सिंगदक्तगी कुकी टेररिस्टसिंगना मितैसिंगी खुलसिंगना नोंमै अमसुम बॉम्बनसिंगबा कापसिंदना एटेक सथरकपदा मखोइना तुमिन गेंगदुना लै हाइबा अमदि खुंजा मितैसिंगना लान ngakतुना खुद हननबा होनबा मतमदना खुद हनबा यारोय हाइबगी अथिंगबा पीबदा नतना मियामना नोंमैसिंदोन ओनसिंदुना अकी अखंग पीबगी थाव फावबा चथै हाइबदगी मखोइगी मफमना थाजबा लैति हाइबसिनी सेंट्रल गवर्नमेंट लाल की वरोइसिन पुरकनबनी हाइदुना थाजिलखिबा सिक्योरिटी फोर्सिंग की मरक्तगी टेररिस्ट कुकी सिंगा पुन्ना सतमिनबदगी हेंदोक्तुना केम नत्रगना बंकर समिनदुना मितैसिंगी अटैक तौई हाइबगी वाथोकसिंग लैतबनति मियामगी थाजबा मांगलबा सेंट्रल फोर्सिंग बु इरांग लैतबा इम्फाल अमसुंग ग्रेटर इम्फाल की मनुंगदा लैबा लैंगाके लोइसंगसिंग मरुओइना माइ लोइसंग यावना क्लब कम्युनिटी हॉल सिंगबसिंगदा डिप्लॉय तौबमदि तौनबा लौखलिबा थौरांग असिगी मरम करिगिनो हाइबदु लैंगाकी मेकेदिगी मियामदा मनुंग मपान फावना खंगनपम थुई थाजबा मांगलबा सेंट्रल फोर्सिंग मियामगी मरक्ता थमजिंदुना मियामबु लंगोई चनसिन हननबा थौरांग लौखलिबनी हाइबगी चिंगनब लैरिबसि कोखनबा ngamdrabadi मियाम मरक्ता सेंट्रल फोर्स थंबा यारोय हाइबगी इरांग अदुमक लैखिगनी थाजै इरांग लैतबा मफमदा मिलिटरी अमदि पैरामिलिटरी पर्सनल सिंग थमनबा होनबगी महत्ता इरांग लैबसिंग अमसुम सिंगा तमियासिंग ओइना डिप्लॉय तौबना लैंगाके असुंबा खोंगतांग ओइफम थुई लाल यावदबा मियाम मरक्ता अमदि माइलोइसंग सिंग सिक्योरिटी फोर्सिंग थंबगी थवोंग असि मियामना इहौ होरकपा मतमदा नमथनबा थौरांग ओइरबदि लांदारखिबसिंगी खुदोंग चाबा पिनबा थौरांग ओइरकपै है नकल अमरमदना सिक्योरिटी फोर्स लैंगाकी लोइसंग यावना माइरोइसिंगदा थमनबा होनरिबा सिगी मयोक्ता मफम मफम अदुगी मियामना मरी लेनबसिंगदा करी मरमगी थमगदरिबनो हाइना हंगबदा सखंगदबसिंगना डिपार्टमेंट सिंगदगी सेनखाइ थुंखाइ सथबा थिंगनबा होनबनी हाइबा वाफमसिंग लैरकलिबसिना असुम ओइरबदि लैंगाना लो एंड ऑर्डर ngaknaba honabada miyamgi punsibu security force singi aki akhang mayokna hananaba honaba oina tholaktuna loikham naidaba watho uhenanaba sinba oina tholaktuna laingaki hena kok sik poirak yabigi thajaba sauna lei irang laksinanabani haiduna thajulakhiba central force irang laitaba mafam singda thamnaba honaba madi miyamna thamba yaroi haibigi kholau karambana achumbani laugadagi haiba Kangla Paugi editorial member special content moina member thamsari
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈꯤꯕ ꯑꯁꯥꯃꯤꯁ ꯃꯆꯥ ꯑꯃ ꯊꯥꯗꯣꯛꯃꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ ꯀꯨꯟꯒꯤ ꯁꯦꯟꯐꯝ ꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯥꯝꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯃꯅꯤꯄꯨꯔꯗ ꯆꯠꯈꯤꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯥꯗꯣꯛꯃꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ ꯀꯨꯟ ꯄꯤꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯗꯤꯃꯥꯟ ꯇꯧꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯇꯨꯗꯦ NEꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯅꯤꯄꯨꯔꯗ ꯆꯪꯈꯤꯕꯗꯒꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯔꯥꯖꯥ ꯇꯥꯂꯦꯕ ꯆꯍꯤ 27 ꯑꯁꯥꯝꯒꯤ ꯕꯥꯔꯄꯦꯇꯥꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯔꯥꯖꯥ ꯇꯥꯂꯦꯕ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯕ ꯑꯦꯗꯨꯜ ꯑꯂꯤ, ꯔꯨꯕꯨꯜ ꯑꯂꯤ ꯑꯃꯗꯤ ꯅꯥꯒꯥꯎꯟꯗꯒꯤ ꯖꯨꯅꯦꯗ ꯑꯂꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥꯡ ꯊꯥ ꯅꯕꯦꯝꯕꯔ ꯑꯃꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯥ ꯇꯥꯂꯦꯕꯇꯤ ꯌꯧꯔꯛꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯕꯦꯝꯕꯔ 3ꯗ ꯔꯥꯖꯥ ꯇꯥꯂꯦꯕꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯔꯥꯖꯥ ꯇꯥꯂꯦꯕꯄꯨ ꯑꯣꯠ ꯅꯩꯕꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯔꯛꯄꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯂꯥꯈ ꯀꯨꯟꯒꯤ ꯁꯦꯟꯐꯝ ꯊꯥꯗꯣꯛꯃꯜ ꯑꯣꯏꯅ ꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯔꯥꯖꯥ ꯇꯥꯂꯦꯕꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯑꯁꯥꯝꯒꯤ ꯕꯥꯔꯄꯦꯇꯥ ꯑꯃꯗꯤ ꯒꯨꯋꯥꯍꯥꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯀꯠꯈ꯭ꯔꯕꯁꯨ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯥꯎꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄꯤꯗꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯃꯃꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯑꯣꯏ ꯑꯅꯤ ꯈꯨꯠꯂꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯐꯥꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯖꯪ ꯚꯤꯂꯦꯖ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ ꯑꯅꯤ ꯈꯨꯠꯂꯥꯏ ꯀꯌꯥꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯖꯪꯅꯤ ꯍꯥꯎꯀꯤꯞ ꯆꯍꯤ 39, ꯍꯥꯎꯀꯤꯞ ꯑꯃꯗꯤ ꯂꯤꯂꯤꯟ ꯍꯥꯎꯀꯤꯞ ꯆꯍꯤ 92 ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ 9mm ꯀꯥꯔꯕꯥꯏꯟ ꯃꯦꯁꯤꯟ ꯒꯟ ꯑꯃ, ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ ꯄꯤꯁꯇꯣꯜ ꯑꯃ, ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ 119, 4-wheeler ꯒꯥꯔꯤ ꯑꯃ, ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯑꯅꯤ ꯔꯤꯀꯣꯚꯔ ꯇꯧꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯗ ꯐꯪꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯏꯃꯨꯡꯒꯤ ꯃꯍꯩꯔꯣꯏ 19ꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯐꯦꯂꯣꯁꯤꯞꯀꯤ ꯃꯈꯥꯗ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 19 ꯁꯨꯔꯕ ꯂꯥꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯌꯥꯎꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯏꯃꯨꯡ ꯀꯌꯥꯒꯤ ꯃꯍꯩꯔꯣꯏ ꯑꯉꯥꯡꯁꯤꯡꯕꯨ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯛꯇꯤꯕꯤꯁꯠ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜ ꯀꯌꯥꯗ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯂꯦꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯅꯅꯕ ꯈꯟꯒꯠꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯒ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯒ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯈꯣꯡꯖꯣꯝꯒꯤ ꯗꯣꯛꯇꯔ ꯖꯣꯔꯖ ꯔꯥꯃꯣꯁ ꯍꯣꯔꯇꯥ ꯄꯤꯁ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯟꯗ ꯇꯝꯒꯗꯕ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯕ ꯃꯍꯩꯔꯣꯏ 3 ꯌꯥꯎꯅ ꯖꯤꯔꯤꯕꯝꯗꯒꯤ ꯃꯍꯩꯔꯣꯏ 3 ꯄꯨꯟꯅ ꯃꯍꯩꯔꯣꯏ 19 ꯍꯟꯗꯛ ꯆꯍꯤ 2023-25 ꯑꯣꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯐꯦꯂꯣꯁꯤꯞꯀꯤ ꯃꯈꯥꯗ ꯈꯟꯒꯠꯇꯨꯅ ꯃꯍꯩ ꯇꯝꯍꯜꯂꯒꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯃ꯭ꯌꯥꯟꯃꯥꯔꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤ ꯑꯦꯗꯁ ꯅꯤꯌꯝ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯋꯥꯔꯜꯗ ꯐꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯅ ꯌꯥꯅꯤꯡꯗꯕ ꯎꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯤꯚꯤꯜ ꯋꯥꯔ ꯃꯥꯌꯣꯛꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟꯁꯀꯤ ꯑꯣꯏꯅ ꯇꯦꯡꯕꯥꯡ ꯄꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯌꯝ ꯂꯥꯟꯅ ꯆꯠꯊꯔꯝꯕ ꯊꯦꯡꯅꯕꯗ ꯌꯥꯅꯤꯡꯗꯕ ꯎꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯀꯤ ꯋꯥꯔꯣꯜ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯋꯥꯔꯜꯗ ꯐꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯥꯛꯊꯥꯕ ꯕꯣꯔꯥ ꯀꯌꯥ ꯑꯃ ꯖꯨꯟꯇꯥꯒꯤ ꯕꯣꯔꯗꯔ ꯒꯥꯔꯗ ꯄꯨꯂꯤꯁ ꯕꯥꯇꯥꯂꯤꯌꯟ ꯅꯝꯕꯔ 5 ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯀꯤ ꯃꯥꯡꯗꯥꯎ ꯇꯥꯎꯟꯁꯤꯞꯇ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ UN ꯌꯥꯅꯤꯡꯗꯕ ꯎꯠꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯊꯥꯗ UNꯅ ꯄꯤꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 2 ꯍꯦꯟꯕꯗꯤ ꯂꯥꯟꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕ ꯔꯥꯈꯥꯏꯟꯗ ꯆꯥꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯏꯪ 2019ꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯩꯕꯥꯛ ꯑꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯋꯥ-ꯑꯅꯥ ꯇꯥꯔꯕ ꯃꯤꯌꯥꯝꯗ ꯄꯥꯡꯒꯗꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯖꯨꯟꯇꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯋꯥꯔꯜꯗ ꯐꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤ ꯍꯥꯏꯔꯤ꯫ ꯔꯥꯈꯥꯏꯟꯗ ꯕꯦꯖ ꯇꯧꯕ ꯑꯔꯥꯀꯥꯟ ꯕꯦ ꯅ꯭ꯌꯨꯁꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ WFPꯒ ꯃꯔꯤ ꯂꯩꯅꯕ ꯆꯦꯡ ꯕꯦꯒ ꯀꯌꯥ ꯑꯃ ꯖꯨꯟꯇꯥꯒꯤ ꯕꯦꯖꯇ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯒꯤ ꯃꯈꯨꯠꯇ ꯂꯧꯁꯤꯟꯈ꯭ꯔꯕ ꯑꯥꯔꯃꯤ ꯕꯦꯖ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯨꯟꯇꯥꯒꯤ ꯐꯣꯔꯁꯅ ꯆꯦꯡ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯕꯪꯀꯔ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯇꯩ ꯑꯇꯣꯞꯄ ꯅ꯭ꯌꯨꯁ ꯑꯥꯎꯠꯂꯦꯠꯁꯤꯡꯅꯁꯨ ꯋꯥꯐꯝ ꯑꯗꯨ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫ WFPꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯉꯝꯗ꯭ꯔꯤ, ꯃꯔꯝꯗꯤ ꯕꯦꯖ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯪꯁꯤꯟꯕ ꯉꯝꯗꯕꯅꯅꯤ꯫ ꯖꯨꯟꯇꯥꯒꯤ ꯇ꯭ꯔꯨꯞꯁꯤꯡꯅ ꯃꯥꯡꯗꯥꯎꯒꯤ ꯋꯥꯏꯁꯥꯂꯤ ꯚꯤꯂꯦꯖꯇ ꯂꯩꯕ WFPꯒꯤ ꯋꯦꯌꯔꯍꯥꯎꯁ ꯂꯨꯠ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯩ ꯊꯥꯗꯣꯛꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤꯕ ꯊꯥ 6 ꯂꯩꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯔꯤꯄꯣꯔꯠ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ꯫ AAPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯛꯈꯤꯕ
aerial video amada junta gi lanmi sing aduna WFP gi warehouse tagi seng bora sing adu lathokibagi saktam adu uli seng bora sing adu lauthoklaba matungda makhoina warehouse adu mai thadulamki UN agency ki maikaidagidi incident adu condemn tawkibaga loinana rakhain de lan soknariba party sing adu international gi law ikai khumna banga na sanabi gi wafam taksanki loinana humanitarian gi weba facility singbu protect tawna taksili masigi sumathakta saningai thakningai phangdabigi awaba mayuknaraba miyamda tengbangi pochai sing adu pina taksili WFP na phongdoki bu wapam amada makoina satliba sayesi ki oina Myanmar da thukliba civil war sida lanjenaraba miyoi singna sana thaknabigi damakta miyoi million 1.7 na supply tawkibigi thawdo laikre Myanmar oirakliba food security ki phibam masi hanana mipaininga oiba phibam amada lakabani masi maru oina hauji conflict sa thariba madi handakta nongka hena subadigi ising isaw thokibana maram oiraga mahi marong kya ama paksana mang takiba economy ki oina swal suksilakpa phibam masina maram oiraga Myanmar ta lerib masing yam lobam yoi kya amadi saningai thaningai leitabi awaba mayuk naribani hairenasu paus da makhata na phongdorakli adugo tentang na sumna myam la thamjaram gi duga hauji koina di myam paus su mata se lusinjarage masum myam puna anauba update ngai si